Huranbana onba sadhu khungang amada huranba ama lerami. Mahak ahal osilakpadagi mahakki huranbagi sinfamna chingba fattaba thabak pumnamak thadokduna laining pamlaklami. Maram aduna ashram amada leiba sadhu amagi manakta changjaduna mahakki apambadu phongdokjarami. Sadhu aduna laining mamayamna leiba ashram aduda leiduna mahakki hanagi punsida tawkiba papsing adu kokchanabagidamak mafam aduda hana leiramba laining sadhu singi seba taunaba amasung laining laisongi thauramda saruk yanaba pautak pirami. Sadhu adugi pautak matungina huranba adu ashram aduda leiba horaklami. Ashram aduda numit chuppa hana leiramba ahal loiraba sadhu singi seba tawjaduna amasung laining laison singda pukning lupjaduna lerami. Adum oinamak numidang hek oirakpaga mahakki huranbagi wakal adu thadokpa ngamlamde. Adubu ashram aduda huranbagi phijet setlaga huranba chatpa adusu oithoklamde. Aduga ashram aduda huranba yaba pochai amata leramde. Maram aduna mahakna ashram adugi lainingmasing aduna tumlingeida makhoigi mafi maror kolik amaga onthok onsin tawraga lelage haina leplami. Asumna mahakna numidang khudingi lainingba sadhu singi phirol pochai onthok onsin tawbagi thabak chatharami. Nongalaga lainingmasing aduna makhoigi phirol thinaba koingaw badu yenglaga mangonda nungaiba phawrami. Lainingba sadhu sing adugi mafi marol sing adu iman manabanina makhoigi phirol sing khandokpadasu awaba ma oirami. Nong malainingbasing aduna ashram adugi makok oiriba sadhu guruji aduda ashram aduda naunoiragliba phibam adugi matangda wakatlami. Guruji na makhoigi wakat adu munna tasilaga karigumba wafam amata kangthoklamde. Upai leitraba laininggbasing aduna mamai thangdadi ahingda tumsinaraga asengba khangdoknaba honarasi haina lepnarami. Asumna laininggbasing aduna tumsinaraga leiringaida nongyai chabuk yorokpa aduaida huranbana onba sadhu aduna haugatlaga laininggbasing adugi mapot machai onthong onsin tawbagi thabak chathaba horaklami. Mahakpu khudakta pharaga gurujigi manakta purami. Mahakki hanagi punsigi maramda munna khanglaba gurujina hairaklami. Huranba amana mahakki huraningbagi wakal adudi laksinba ngamlabasu katu karan tawbadi laksinba ngamdaba oire. Mi amana tawthorokpa thabak asi mahakki punsi marel aduga yamna mari leinei. Aroibada popular news leader gi channel bengbiri khudimak puthagatchari.